ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯍꯟꯗꯛꯇꯤ ꯏꯟꯗꯤꯌꯥꯁꯤ ꯄꯣꯄꯨꯂꯦꯁꯟ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯚꯦ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊ ꯔꯦꯠ ꯑꯁꯤ ꯍꯟꯗꯛꯇꯤ ꯍꯟꯊꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯤꯡꯅ ꯅꯨꯄꯥ ꯃꯁꯤꯡꯗꯒꯤ ꯍꯦꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯔꯦꯁꯤꯌꯣ ꯑꯁꯤ ꯅꯨꯄꯥ 1,000 ꯂꯩꯕꯗ ꯅꯨꯄꯤ 1,010 ꯂꯩꯕ ꯃꯁꯤꯒꯤ ꯆꯥꯡ ꯑꯁꯤꯗ ꯂꯩꯔꯝꯂꯦ꯫ ꯍꯟꯗꯛꯇꯤ 2015-16ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯚꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯇꯦꯜ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ 2.2 ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯔꯚꯦ ꯑꯁꯤꯗꯗꯤ 2.2ꯗꯒꯤ ꯍꯟꯊꯗꯨꯅ 2 ꯈꯛꯇꯃꯛ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯄꯣꯛꯄꯒꯤ ꯔꯦꯠ, ꯁꯤꯕꯒꯤ ꯔꯦꯠ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ 2.1ꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨ ꯔꯤꯄ꯭ꯂꯦꯁ ꯇꯧꯅꯕ, ꯃꯍꯨꯠ ꯁꯤꯟꯕꯤꯍꯧꯅꯕ ꯑꯅꯧꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯡ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯩꯔꯝꯂꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯗꯒꯤ ꯄꯣꯄꯨꯂꯦꯁꯟ ꯍꯟꯊꯔꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯚꯦ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯗꯤ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ 2.1ꯒꯤ ꯃꯊꯛꯇ ꯂꯩꯕ ꯌꯥꯎꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯤꯍꯥꯔꯒꯤ ꯇꯣꯇꯦꯜ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤꯅ 3ꯅꯤ, ꯃꯦꯘꯥꯂꯌꯥꯒꯤꯅ 2.9, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ 2.4, ꯖꯔꯈꯟ 2.3 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 2.2꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯒ꯭ꯔꯣꯊ ꯂꯥꯛꯂꯤꯕ ꯑꯁꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯤꯡꯅ ꯅꯨꯄꯥ ꯃꯁꯤꯡꯗꯒꯤ ꯍꯦꯜꯂꯛꯄ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯈꯛꯅꯤ꯫ ꯑꯦꯛꯁꯄꯥꯔꯠ ꯀꯌꯥ ꯑꯃꯅ ꯄꯥꯅꯔꯝꯂꯤꯕ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤ ꯌꯥꯝꯂꯤꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥ ꯑꯁꯤꯗꯒꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯍꯦꯟꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯄꯥꯅꯔꯝꯂꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫